Mapaga machanupaga chatkibaga Linthoi mapidu teithoklaga gate tu lolamaga imungda changai Linthoina hagut kiroidro Leo masagazu phandoklaga nomi hagolai Yakairol taba lorabanina hagolage loi chatkraba natro Linthoi paini yengai Nachabo nusiba khangdaba pelaba natro nacha leitrabanina Leona pele pen pele la 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 Leo isai ngangangdana bathroom changre yana phataba nupabudi nate masu asumna taromba nate masak matau phajabagi haunasa lesabi macha mayamna toina ngaunarapdagi wakhal hongkhibani mapa masu lekhidabana barak pinaba mi leitabadagi kusi tawkhibani chahisu nahaga oibaga mana nupida haururasu nupi singduna yadragabu karamna pharani nupi singnasu yarakpagi masu siyona ngausinaba nupa haibadu oikibani hanadi magi nupibu yamna nuksijarambani maga kaina katkhibi paisa piraga khaidokna khibi langlena semjilakpadagisu anamba ngauchatnaba nupi angang ningdaba haibadu oikibani Asumna Roger mapu hoide laikre imungduda lariba mayamdunasu Roger bu atuki mati luna tawbi adubu macha poktaba nupidi minungsi khara watli haibadu khara di chumbajani mawiyai leimaga langambaga makhoi anidi Roger na leibadu kayadi haraude langambana ekhoi babasidi ekhoi su angang sinungsidaba nate kai kananaba sirkana puthokpasu yaroidaba masuse sida mu thamjile leimana ekhoidi wangang zaroi macha yaudabani na minungsi khangde haibirakani langambana ngangloi haidanabu makhoina sum tawrige yagadro leimana yaba tare dana kari upai le natragana quarter laikhrasira langambana adusu hek fazadine babana kaigino hangkani leimana khumu kaino nachin pandro tanjaduda mawhal thoibina kawrai yaima noi da chauna angtala oye langambana hoi deima langamba mayamba lembai manakda lai da chaw kai hage lembana hai thoibase 12 ki like leidri hai aidi somda emergency ma leire nang horen duty loraga halakpada khar leibiro aidi nganba thengba tamngamde langambana hoi da chaw lembana paisa di yaradra langambana yarani da Lembana fare school garden aisida direct to khrapaza hausanu langamba thokre manaw atomba New York to doctor oiba loyasu Rogerna makhoida leibadu yamna harauze loyadi mache Linthoibu yamna ningjai loyana thoiba mamabu noi babana phubra Rogerna ai leiringai dadi phude mamton adubu ai leitrabani na khangde imagi khanbada ai yamna waye loyana Kesu khalunuda mana hekta icheda phuya ponte akhoi asu yam leragabo Rogerna pupuna security da ani budi thamni hai aduna wakhal se kitangdi yangi loyana pharese kesu khalunu adugi saru naida puning saung ko Rogerna hoi mamton loyana nangkada kai kaino loisin jawro awat palaisu mamton dara anti liklai dara hekta hayu ko Rogerna hoi mamton hairake Roger magi room oidoriba mathaktuda hekka khalakpaga magi phone lai hello bye nautombana kamai tawse haino chatoiro Rogerna kaibo nautombana as ho thabaldo kwa kaithelgi Roger khangning ningjangai aya oh shit bye ai pupu hoida nagampala leire as chatti yam chatningebu pharak tarani bo nautombana lektoiro Rogerna adum leiradoine nautombana hoi phare adudi akoisu toge chatlaroige Rogerna chatlu kaino phasabido pairuso nautombana mayama mangda jingthoroknaba ngamaroi lupa chawnga ga leite Rogerna as aisu leite bibigebu wari ngahak sanaraga phone thamnakre ngahak leraga ton enibu thabal gilau balai tona eni
ꯑꯦꯅꯤ ꯑꯦꯅꯤ ꯊꯣꯔꯛꯏ ꯑꯌꯥ ꯚꯥꯏ ꯇꯣꯟꯅ ꯂꯣꯏꯁꯟꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛꯐꯥꯎ ꯑꯦꯅꯤꯅ ꯉꯜꯂꯤ ꯀꯩꯅꯣ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯉꯨꯈꯤꯁꯤ ꯇꯣꯟꯕꯨ ꯏꯃꯨꯡꯗ ꯑꯦꯅꯤꯅ ꯄꯨꯁꯤꯟꯕꯤꯔꯛꯏ ꯔꯣꯖꯔꯁꯨ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯃꯄꯥ ꯆꯥꯅꯩ ꯇꯣꯟꯅ ꯑꯦ ꯔꯣꯖꯔꯁꯨ ꯇꯣꯟꯗ ꯉꯛꯅ ꯌꯦꯡꯉꯤ ꯇꯣꯟꯅ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯔꯣꯖꯔꯅ ꯂꯦꯇ꯭ꯔꯤꯟ ꯁꯦꯡꯕ ꯂꯥꯛꯄꯅꯦ ꯍꯜꯂꯗꯧꯅꯦ ꯅꯪꯒꯤ ꯂꯨꯄꯥ 500 ꯄꯤꯅꯕ ꯇꯣꯟꯅ ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯥꯝ ꯎꯁꯤꯠꯇꯤꯌꯦ ꯁꯛꯇꯨ ꯌꯥꯝ ꯃꯥꯜꯂꯦ ꯂꯦꯇ꯭ꯔꯤꯟ ꯁꯦꯡꯕ ꯑꯦꯅꯤꯗꯤ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨꯗ ꯄꯨꯡꯉꯛ ꯉꯛꯏ ꯀꯩꯅꯣ ꯚꯥꯏ ꯅꯪ ꯑꯩꯈꯣꯏ ꯊꯣꯏꯕꯒ ꯈꯪꯅꯕ꯭ꯔꯣ ꯇꯣꯟꯅ ꯈꯪꯅꯩ ꯑꯦꯅꯤꯅ ꯑꯁ ꯅꯪꯅ ꯈꯪꯗꯕ ꯅꯨꯄꯥ ꯂꯩꯇꯦꯍꯦ ꯔꯣꯖꯔꯅ ꯑꯗꯨꯕꯨꯗꯤ ꯗ꯭ꯔꯣꯄꯇꯤꯅꯤꯗꯅ ꯇꯣꯟ ꯁꯥꯎꯔꯒ ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯣ ꯔꯣꯖꯔ ꯅꯣꯛꯃꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯞꯁꯔꯥ ꯃꯥꯜꯂꯦ ꯍꯥꯏꯕ ꯇꯣꯟꯅ ꯚꯥꯏ ꯁꯤ ꯀꯅꯥꯅꯣ ꯑꯦꯅꯤꯅ ꯑꯩꯈꯣꯏ ꯅꯤꯅꯦꯒꯤ ꯃꯆꯥꯅꯦ ꯉꯁꯤꯗꯩ ꯁꯤꯗ ꯂꯩꯔꯗꯣꯏꯅꯦ ꯇꯣꯟꯅ ꯑꯣ ꯃꯇꯨꯡꯗ ꯁꯨꯡꯂꯥꯛ ꯂꯥꯛꯆꯔꯔꯣꯏ ꯔꯣꯖꯔꯅ ꯂꯥꯛꯑꯣꯍꯦ ꯑꯗꯣ ꯅꯣꯏ ꯊꯥꯕꯜꯗꯣ ꯂꯥꯛꯇꯤ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦꯕ ꯄꯩꯁꯥ ꯂꯩꯇꯤꯌꯦ ꯇꯣꯟꯅ ꯚꯥꯏ ꯂꯣꯏꯁꯤꯜꯂꯣ ꯆꯠꯂꯁꯤ ꯔꯣꯖꯔꯅ ꯆꯦ ꯅꯪ ꯆꯠꯇꯣꯏꯔꯣ ꯑꯦꯅꯤꯅ ꯆꯠꯇꯣꯏꯅꯦ ꯀꯩꯅꯣ ꯔꯣꯖꯔꯅ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯦꯅꯤꯅ ꯍꯩ ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯂꯨꯈꯣꯏꯁꯨ ꯊꯣꯛꯂꯛꯏ ꯑꯦꯅꯤꯅ ꯄꯣ ꯑꯩ ꯉꯁꯤ ꯏꯃꯥꯟꯅꯕꯤ ꯇꯣꯟ ꯍꯣꯏꯗ ꯂꯦꯛꯇꯣꯏꯅꯤꯀꯣ ꯊꯥꯕꯜ ꯂꯩ ꯂꯧꯕ ꯂꯥꯛꯑꯦ ꯂꯨꯈꯣꯏꯅ ꯍꯥꯏ ꯏꯕꯦꯝꯃ ꯊꯥꯕꯜꯗꯨꯕꯨꯗꯤ ꯆꯣꯡꯂꯨꯆꯣ ꯉꯁꯤꯗꯤ ꯁꯒꯣꯜꯁꯦꯟꯅꯤ ꯇꯧꯍꯣꯏꯗꯦꯀꯣ ꯅꯣꯏ ꯕꯕꯥ ꯂꯧꯕ ꯂꯥꯛꯍꯟꯒꯦ ꯑꯦꯅꯤ ꯇꯨꯃꯤꯟꯅ ꯂꯨꯛꯊꯔꯒ ꯂꯩ ꯇꯣꯟꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯔꯣꯖꯔꯅ ꯄꯨꯄꯨ ꯑꯩꯒ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯊꯥꯕꯜ ꯂꯣꯏꯔꯒ ꯍꯜꯂꯛꯃꯤꯟꯅꯒꯦ ꯂꯨꯈꯣꯏꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯏꯁꯨꯕꯨ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯕ ꯍꯩꯗꯥꯏ ꯂꯩꯔꯤꯁꯤꯡꯗꯒꯤ ꯑꯃ ꯄꯨꯔꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯣ ꯔꯣꯖꯔꯅ ꯍꯣꯏ ꯄꯨꯄꯨ ꯇꯣꯟꯅ ꯄꯨꯄꯨ ꯍꯧꯖꯤꯛꯇꯤ ꯉꯜꯂꯤꯌꯦ ꯑꯩꯈꯣꯏꯅꯤꯗꯪ ꯆꯠꯈ꯭ꯔꯒꯦ ꯃꯥ ꯀꯣꯟꯅ ꯍꯣꯔꯦꯟ ꯂꯧꯕ ꯂꯥꯛꯍꯜꯂꯣ ꯂꯨꯈꯣꯏꯅ ꯍꯣꯏ ꯐꯗꯧꯕ ꯌꯦꯡꯉꯣ ꯂꯦꯛꯄꯗꯤ ꯐꯠꯇꯦꯀꯣ ꯔꯣꯖꯔꯅ ꯑꯩ ꯃꯤꯡ ꯃꯥ ꯀꯧꯗꯦ ꯊꯣꯏꯕ ꯑꯣꯔ ꯔꯣꯖꯔ ꯀꯧ ꯑꯗꯨꯒ ꯅꯨꯄꯤ ꯅꯣꯏꯗꯪ ꯍꯦꯛꯇ ꯊꯥꯗꯣꯛꯄ ꯌꯥꯕ꯭ꯔꯣ ꯆꯠꯂꯣ ꯂꯣꯏꯁꯜꯂꯨꯔꯣ ꯑꯩꯅ ꯊꯤꯟꯕꯤꯒꯅꯤ ꯍꯜꯂꯛꯄꯁꯨ ꯑꯩꯒ ꯆꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯦꯅꯤ ꯅꯣꯛꯃꯤ ꯍꯣꯏꯍꯦ ꯃꯁꯤꯗꯤ ꯚꯥꯏ ꯂꯥꯛꯑꯣ ꯇꯣꯟ ꯃꯃꯤꯠꯇꯨ ꯈꯥꯅ ꯔꯣꯖꯔꯗ ꯌꯦꯡꯉꯛꯏ ꯔꯣꯖꯔꯅ ꯇꯣꯟꯗ ꯁꯨꯒꯠꯁꯜꯂꯤ ꯃꯄꯨꯁꯨ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯤꯡꯗ ꯃꯥꯁꯨ ꯀꯥꯈꯠꯂꯛꯏ ꯏꯆꯦꯒ ꯆꯥꯟꯅꯖꯕꯤ ꯃꯇꯥꯔꯣꯏ ꯔꯥꯁꯤ ꯂꯩꯀꯣ ꯅꯪꯁꯦ ꯁꯛꯍꯦꯟꯕꯤ ꯅꯪꯕꯨ ꯑꯩꯅ ꯁꯥꯊꯤꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯉꯛꯏ ꯏꯁꯩ ꯁꯛꯂꯝꯕ ꯔꯣꯖꯔꯁꯨ ꯄꯣꯁꯇ ꯂꯩꯈ꯭ꯔꯦ ꯑꯦꯅꯤ ꯅꯣꯛꯃꯤ ꯃꯈꯥꯗꯤ ꯔꯣꯖꯔꯅ ꯐꯨꯅꯤꯡꯉꯤ ꯑꯦꯅꯤꯅ ꯃꯁꯤꯒꯤ ꯐꯔꯛꯁꯤꯗꯤ ꯒꯥꯔꯤ ꯊꯧꯗꯣꯛꯑꯝꯃ ꯆꯣ ꯔꯣꯖꯔꯅ ꯑꯩꯁꯨ ꯈꯤꯇ ꯌꯣꯌꯣ ꯇꯧꯈꯤꯒꯦ ꯑꯦꯅꯤꯅ ꯀꯅꯥ ꯎꯅꯗꯣꯔꯤꯒꯦ ꯑꯗꯨ ꯐꯝꯍꯟꯈ꯭ꯔꯦ ꯔꯣꯖꯔꯅ ꯑꯩꯁꯨ ꯊꯥꯕꯜ ꯆꯣꯡꯗꯣꯏꯅꯤ ꯀꯩꯅꯣ ꯑꯦꯅꯤꯅ ꯆꯣꯡꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯣ ꯋꯥꯠꯂꯤꯗꯅ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯊꯤꯜꯂꯝꯃꯣ ꯑꯗꯨꯒ ꯅꯪꯗꯤ ꯍꯣꯔꯦꯟ ꯀꯣꯟꯅ ꯊꯥꯕꯜ ꯍꯧꯔꯀꯥꯟꯗ ꯂꯥꯛꯑꯣ ꯔꯣꯖꯔꯅ ꯑꯁ ꯇꯜꯂꯤꯆꯣ ꯑꯩꯁꯨ ꯃꯣꯏꯗ ꯑꯗꯨꯝ ꯂꯩꯒꯦꯕ ꯑꯦꯅꯤꯅ ꯃꯁꯤꯗꯤꯕ ꯇꯣꯟꯗꯤ ꯃꯈꯥ ꯇꯥꯖꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯑꯦꯅꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯀꯨꯝꯊꯃꯤꯟꯅꯔꯛꯏ ꯑꯦꯅꯤꯅ ꯊꯣꯏꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯀꯩꯅꯣ ꯃꯁꯤꯕꯣ ꯀꯦꯔꯤ ꯖꯥꯠꯂꯣ ꯔꯣꯖꯔ ꯄꯔꯞ ꯊꯣꯛꯂꯛꯏ ꯑꯩꯗꯤ ꯂꯣꯏꯕ ꯀꯨꯏꯔꯦꯅ ꯅꯣꯏꯅ ꯀꯧꯔꯛꯄ ꯉꯥꯏꯔꯤꯅꯤ ꯄꯨꯄꯨ ꯂꯨꯈꯣꯏ ꯃꯥꯏ ꯀꯥꯗꯒꯤ ꯀꯨꯝꯃꯛꯏ ꯊꯣꯏꯕ ꯄꯨꯄꯨ ꯁꯤꯗ ꯂꯩꯌꯦ ꯔꯣꯖꯔ ꯃꯄꯨꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯂꯨꯄꯥ 500 ꯄꯤꯒꯦꯔꯥ ꯄꯨꯄꯨ ꯂꯨꯈꯣꯏꯅ ꯅꯪꯁꯨ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯔꯣꯖꯔꯅ ꯑꯧ ꯄꯨꯄꯨ ꯂꯨꯈꯣꯏꯅ ꯁꯦꯁꯦ 1,000 ꯔꯣꯖꯔꯅ ꯄꯨ ꯌꯥꯝꯃꯜꯂꯦ ꯂꯨꯄꯥ 500ꯅ ꯌꯥꯔꯅꯤꯌꯦ ꯂꯨꯈꯣꯏꯅ ꯁꯤ ꯑꯗꯨꯝ ꯄꯨꯔꯣꯁꯦ ꯔꯣꯖꯔꯅ ꯍꯣꯏ ꯍꯣꯔꯦꯟ ꯍꯜꯂꯛꯀꯦ ꯄꯨꯄꯨ ꯂꯨꯈꯣꯏꯅ ꯌꯥꯔꯦ ꯍꯜꯂꯛꯇ꯭ꯔꯁꯨ ꯔꯣꯖꯔ ꯍꯔꯥꯎ ꯊꯣꯔꯛꯏ ꯏꯆꯝ ꯆꯝꯖꯕꯅꯤꯅ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯗꯣꯔꯛꯏ ꯑꯩꯗꯤ ꯄꯨꯄꯨꯗꯩ ꯂꯨꯄꯥ 1,000 ꯂꯧꯔꯛꯏ ꯅꯣꯏ ꯑꯅꯤ ꯑꯆꯥꯄꯣꯠ ꯂꯩꯕꯤꯔꯣꯏ ꯑꯦꯅꯤꯅ 500 ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯈꯤꯕꯗꯨ ꯇꯥꯍꯧꯋꯤ ꯔꯣꯖꯔꯅ ꯆꯦꯗ ꯅꯠꯇꯦꯍꯦ ꯇꯨ ꯑꯃꯁꯤꯗ ꯄꯤꯌꯨ ꯊꯥꯕꯜ ꯄꯥꯏꯕ ꯌꯥꯅꯕ ꯍꯥꯏꯔꯛꯄꯅꯤ ꯑꯦꯅꯤꯅ ꯃꯁꯛꯁꯤꯒ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯟ ꯋꯥ ꯀꯌꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨ ꯎꯕꯗ ꯑꯦꯅꯤꯅ ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯅꯪ ꯍꯟꯗꯛꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ
ꯇꯣꯟꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯚꯥꯏ. ꯑꯦꯅꯤꯅ ꯑꯩꯉꯣꯟꯗꯕꯨ ꯑꯣꯏꯗꯕ ꯉꯥꯡꯅꯨꯗ. ꯍꯦꯔꯣ ꯀꯥꯏꯅꯔꯕꯣ? ꯀꯔꯝꯕꯅꯣ ꯀꯥꯏꯅꯩꯗꯨꯕꯣ? ꯇꯣꯟꯅ ꯚꯥꯏ, ꯅꯍꯥꯟꯋꯥꯏꯗꯕꯨ ꯅꯨꯄꯥꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯈꯩ ꯄꯪꯀꯣꯏ ꯀꯣꯏꯕꯩ ꯋꯥꯅꯤ. ꯁꯤꯅꯤꯌꯔ ꯑꯃꯈꯛ ꯈꯪꯅꯔꯨꯔꯦ. ꯃꯈꯣꯏꯗꯤ ꯁꯤꯅꯤꯌꯔ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯒꯗꯤ ꯑꯣꯟꯅ ꯇꯩꯅꯔꯝꯃꯤ. ꯑꯩ ꯃꯥ ꯈꯪꯅꯔꯨꯕꯗꯒꯤ ꯅꯨꯄꯥꯒ ꯂꯣꯏꯅ ꯈꯤꯔꯦ. ꯔꯣꯖꯔ ꯅꯣꯛꯃꯤ. ꯁꯤꯅꯤꯌꯔ ꯈꯤꯔꯗꯤ ꯖꯨꯅꯤꯌꯔ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯔꯣꯗꯅ. ꯇꯣꯟ ꯔꯣꯖꯔꯗ ꯌꯦꯡꯂꯒ ꯁꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯊꯣꯔꯛꯏ. ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯔꯣꯖꯔꯅ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯩꯅꯣ ꯁꯤꯅꯤꯌꯔ ꯖꯨꯅꯤꯌꯔ ꯂꯩꯕ꯭ꯔꯣ? ꯂꯣꯏꯅ ꯃꯍꯤꯛ ꯄꯛꯂꯕꯅꯤ. ꯑꯗꯣ ꯑꯩꯗꯤ ꯄꯛꯇ꯭ꯔꯤꯀꯣ. ꯊꯥꯖꯗ꯭ꯔꯒ ꯑꯩꯈꯣꯏ ꯆꯦ ꯑꯦꯅꯤꯗ ꯍꯪꯆꯧ. ꯀꯣꯅꯦ ꯆꯦ? ꯑꯦꯅꯤꯅ ꯆꯨꯝꯃꯤ, ꯑꯩꯈꯣꯏ ꯊꯣꯏꯕꯗꯤ ꯚꯦꯔꯤ ꯆꯝꯐꯨꯠꯅꯤ. ꯇꯣꯟꯅ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯅꯨꯄꯤ ꯀꯣꯏꯗꯕ ꯅꯨꯄꯥꯕꯨ ꯂꯩꯔꯤꯕ꯭ꯔꯣ? ꯔꯣꯖꯔꯅ ꯍꯦꯔꯥ, ꯅꯨꯄꯤ ꯅꯣꯏꯗꯕꯨ ꯆꯍꯤ 32-33 ꯅꯨꯄꯥ ꯀꯣꯏꯕꯩ ꯏꯔꯥꯡ ꯂꯥꯛꯄꯩ ꯋꯥꯅꯤ. ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯀꯥꯟꯗ ꯐꯃꯨꯡꯗ ꯅꯝꯕꯔ 1 ꯇꯧꯁꯤꯜꯂꯤꯕꯅꯤ. ꯍꯧꯖꯤꯛꯁꯨ ꯄꯥꯈꯪ ꯃꯆꯥ ꯀꯥꯕꯣꯛꯅꯤ ꯐꯥꯖꯩꯁꯦ. ꯑꯩꯈꯣꯏ ꯂꯣꯡꯒꯥꯒꯤ ꯅꯨꯄꯤꯈꯩꯗꯤ ꯃꯆꯥꯕꯨ ꯌꯥꯎꯅꯔꯝꯃꯅꯤ. ꯇꯣꯟꯅ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯃꯁꯤ ꯑꯉꯥꯡꯁꯦ. ꯔꯣꯖꯔꯅ ꯑꯉꯥꯡ ꯀꯥꯏꯅꯗꯤ ꯍꯥꯏꯅꯔꯣꯏꯁꯤꯗ. ꯑꯉꯥꯡꯈꯩꯅ ꯑꯔꯤꯕꯤ ꯂꯧꯔꯒ ꯑꯉꯥꯡ ꯃꯃꯥ ꯑꯣꯏꯍꯟꯕ ꯉꯝꯃꯦꯁꯦ ꯈꯪꯖꯜꯂꯨ. ꯑꯦꯅꯤꯅ ꯑꯁ ꯀꯩꯅꯤꯒꯦ ꯁꯤꯗꯤ? ꯍꯣꯏꯃ, ꯊꯣꯏꯕ ꯅꯁꯛꯇꯨꯒ ꯀꯩꯅꯣ ꯉꯁꯤ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯣ? ꯑꯩ ꯁꯤꯔꯦꯗ, ꯄꯨꯛꯀ ꯅꯥꯔꯦ. ꯇꯣꯟꯅ ꯆꯝꯐꯨꯠ ꯃꯥꯜꯂꯒ ꯃꯅꯨꯡꯗ ꯎꯃꯣꯔꯣꯛ ꯑꯣꯏ ꯂꯩꯔꯝꯃꯦ. ꯔꯣꯖꯔꯅ ꯅꯪꯅ ꯎꯃꯣꯔꯣꯛ ꯉꯥꯛꯇ ꯆꯥꯔꯛꯂꯒ ꯆꯝꯐꯨꯠ ꯑꯩꯁꯤꯁꯨ ꯆꯥꯕꯗ ꯁꯥꯔꯅꯤ ꯈꯜꯂꯤꯔꯕ? ꯇꯣꯟꯅ ꯍꯩꯃ, ꯋꯥ ꯉꯥꯡꯕꯒ ꯌꯥꯝ ꯍꯩꯌꯦ. ꯔꯣꯖꯔꯅ ꯋꯥꯕꯨ ꯉꯥꯡꯕ꯭ꯔꯅꯦ? ꯋꯥꯗꯤ ꯒ꯭ꯔꯤꯟ ꯑꯣꯏꯔꯤꯗꯨꯗꯤ, ꯔꯦꯗꯁꯨ ꯅꯠꯇꯅ. ꯇꯣꯟꯒ ꯑꯦꯅꯤꯒ ꯔꯣꯖꯔꯒ ꯄꯨꯂꯞ ꯅꯣꯛꯏ. ꯑꯍꯨꯝꯗꯨ ꯅꯣꯛꯇꯅ ꯂꯥꯛꯄꯗꯨꯅ ꯇꯣꯟ ꯍꯣꯏꯗ ꯌꯧꯔꯛꯑꯦ. ꯁꯨꯅꯤꯇꯥ ꯊꯣꯔꯛꯏ. ꯏꯕꯦꯝꯃ, ꯅꯣꯏ ꯂꯥꯛꯑꯕ? ꯏꯕꯨꯡꯉꯣꯁꯤꯅ ꯀꯅꯥ? ꯑꯦꯅꯤꯅ ꯃꯃꯥ, ꯏꯄ꯭ꯋꯥꯅꯦ, ꯑꯩꯈꯣꯏ ꯅꯦꯅꯦꯒꯤ ꯃꯆꯥꯅꯦ. ꯁꯨꯅꯤꯇꯥꯅ ꯑꯣ, ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯋꯥꯡ ꯆꯥꯎꯔꯗꯅ. ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯐꯝꯃꯨꯁꯤ ꯂꯥꯛꯑꯣ. ꯔꯣꯖꯔ ꯃꯊꯛꯇ ꯋꯥꯈꯜꯗ ꯈꯜꯂꯤ. ꯑꯁ, ꯃꯃꯥꯅ ꯐꯥꯎꯗꯤ ꯃꯌꯥ ꯑꯣꯏꯅꯤꯡꯗ ꯃꯥꯜꯂꯦꯍꯦ. ꯏꯅꯦꯝꯕꯣꯛꯁ, ꯅꯆꯥꯅꯨꯄꯤꯗꯤ ꯀꯣꯏꯗ꯭ꯔꯤꯅꯦ. ꯑꯁ, ꯑꯩꯗꯤꯕ ꯏꯀꯥꯏꯍꯦ. ꯑꯦꯅꯤꯅ ꯊꯣꯏꯕ ꯂꯥꯛꯑꯣ, ꯀꯩꯗꯧꯔꯒꯦ? ꯅꯀꯣꯛ ꯄꯥꯏꯗꯅ ꯂꯩꯔꯤꯗꯨꯕꯣ? ꯔꯣꯖꯔꯅ ꯑꯧ, ꯑꯁ ꯏꯀꯥꯏꯔꯤꯕꯅꯤ. ꯑꯦꯅꯤꯅ ꯀꯅꯥꯗ ꯏꯀꯥꯏꯔꯤꯕ ꯅꯪꯗꯤ? ꯁꯨꯅꯤꯇꯥꯗꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯕꯅꯤ. ꯃꯈꯣꯏ ꯑꯍꯨꯝꯗꯅꯤ ꯂꯩꯔꯤꯕꯗꯨ. ꯔꯣꯖꯔꯅ ꯏꯅꯦꯝꯕꯣꯛꯇ ꯏꯍꯦ ꯀꯩꯅꯣꯗ ꯑꯦꯅꯤꯅ ꯃꯁꯛꯁꯤꯒ. ꯇꯣꯟꯁꯨ ꯅꯣꯛꯃꯤ ꯂꯥꯛꯑꯣ ꯆꯪꯁꯦ, ꯌꯥꯝ ꯂꯥꯛꯅꯤꯡꯗꯥꯏ. ꯔꯣꯖꯔꯅ ꯂꯥꯛꯅꯤꯡꯕꯗ ꯅꯠꯇꯦꯗ, ꯂꯦꯛꯅꯤꯡꯂꯕꯅꯤ. ꯇꯣꯟꯅ ꯀꯩꯌꯦꯕ? ꯔꯣꯖꯔꯅ ꯈꯣꯍꯤ ꯂꯩꯔꯗꯤ ꯈꯔ ꯂꯦꯛꯀꯦ ꯍꯥꯏꯕꯅꯤꯗ. ꯑꯦꯅꯤꯅ ꯑꯩꯗꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯊꯣꯏꯕꯒꯤ ꯑꯦꯛꯇꯤꯡꯁꯦ ꯎꯕꯗ ꯋꯥꯟꯊꯕ ꯁꯣꯏꯔꯣꯏꯀꯣ. ꯑꯍꯨꯝꯗꯨ ꯅꯣꯛꯇꯅ ꯆꯪꯃꯤꯟꯅꯈ꯭ꯔꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯣꯖꯔ ꯇꯤꯚꯤ ꯌꯦꯡꯂꯒ ꯃꯆꯦ ꯍꯣꯏꯅ ꯀꯦꯕꯗꯨ ꯁꯪꯕꯤꯔꯤ. ꯔꯣꯖꯔꯅ ꯄꯥꯎꯗꯔꯒ ꯌꯥꯝ ꯊꯥꯖꯤꯜꯂꯨꯅꯨꯀꯣ. ꯅꯣꯡꯉꯥꯜꯂꯒ ꯅꯨꯄꯤ ꯑꯣꯟꯅꯔꯦꯅ ꯅꯨꯄꯥꯈꯩ ꯆꯦꯟꯈꯤꯕ ꯌꯥꯎꯅꯔꯤꯕꯅꯤ. ꯏꯀꯥꯏꯗ ꯇꯧꯖꯅꯨ. ꯑꯃꯁꯤꯕꯨꯗꯤ ꯑꯣꯟꯅꯔꯣꯏꯗ, ꯋꯥꯔꯤꯕꯣꯕ. ꯑꯦꯅꯤꯅ ꯁꯨꯝ ꯀꯥꯟꯗ ꯀꯦꯍꯧꯗꯅ ꯀꯔꯝ ꯀꯥꯟꯗ ꯀꯦꯗꯣꯏꯅꯣ? ꯔꯣꯖꯔꯅ ꯅꯨꯄꯤꯅꯕꯨ ꯀꯩꯅꯣ, ꯕꯥꯊꯔꯨꯝ ꯆꯪꯕꯁꯨ ꯀꯦꯔꯤꯗꯨꯗꯤ. ꯐꯤल्मꯗ ꯎꯗ꯭ꯔꯣ? ꯇꯨꯝꯕꯁꯨ ꯆꯥꯕꯁꯨ ꯆꯠꯄꯁꯨ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯂꯣꯏꯅ ꯀꯦꯗꯕ ꯂꯩꯇꯦ. ꯇꯣꯟꯅ ꯀꯦꯅꯕ ꯊꯣꯔꯛꯂꯤ ꯃꯌꯥꯝꯁꯦ ꯀꯦꯕꯤꯗ꯭ꯔꯗꯤ ꯀꯝꯄꯅꯤ ꯂꯣꯏꯅ ꯃꯨꯠꯂꯣꯏꯗ꯭ꯔꯣ? ꯔꯣꯖꯔꯅ ꯍꯣꯏ, ꯆꯐꯨ ꯃꯤꯔꯥꯡ ꯀꯥꯔꯁꯨ ꯃꯦꯀꯞꯇꯗꯤ ꯋꯥꯠ ꯌꯥꯄꯣꯟꯇꯦ, ꯅꯠꯇ꯭ꯔꯗꯣ? ꯇꯣꯟꯅ ꯏꯁ, ꯑꯩꯈꯣꯏ ꯂꯥꯏꯔꯔꯦꯅ ꯅꯪꯗꯨ ꯍꯥꯏꯕ ꯃꯥꯜꯂꯤ. ꯔꯣꯖꯔꯅ ꯑꯩꯕꯨ ꯅꯣꯏ ꯂꯥꯏꯔꯔꯦꯅ ꯄꯟꯈꯤꯕ꯭ꯔꯅꯦ? ꯇꯣꯟꯅ ꯄꯟꯗ꯭ꯔꯁꯨ ꯋꯥꯍꯩꯗꯣ ꯌꯥꯗꯦꯅꯦ ꯏꯕꯣ. ꯔꯣꯖꯔꯅ ꯄ꯭ꯔꯃꯥꯟꯒꯤ ꯋꯥꯅꯤ, ꯃꯇꯝꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯕꯨꯅꯤ ꯍꯥꯏꯖꯔꯤꯁꯦ. ꯁꯣꯝꯗ ꯅꯠꯆꯗꯦꯗ, ꯐꯅ ꯈꯟꯗꯣꯛꯄꯤꯌꯣ. ꯇꯣꯟꯅ ꯈꯣꯏ ꯃꯍꯨꯝꯗ ꯆꯩꯅ ꯊꯤꯜꯂꯒ ꯈꯣꯏꯍꯤ ꯆꯥꯒꯦ ꯇꯧꯕꯅꯤ ꯍꯥꯏꯕꯗꯨ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ. ꯔꯣꯖꯔꯅ ꯉꯝꯖꯜꯂꯥꯛꯆꯄꯣꯟꯇꯦꯗ ꯅꯨꯄꯤ ꯅꯣꯏꯒꯤ ꯆꯤꯟꯁꯤ. ꯍꯣ, ꯑꯩꯅ ꯂꯥꯟꯕꯅꯦ, ꯀꯦꯕꯤꯔꯣ. ꯁꯨꯝ ꯀꯦꯔꯛꯄꯗꯨ ꯐꯅꯗꯤ ꯀꯨꯏꯅ ꯆꯪꯏ. ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯄꯨꯡꯁꯨ ꯈꯪꯍꯧꯗꯦ. ꯊꯥꯕꯜꯗꯤ ꯊꯤꯟꯕ ꯍꯧꯈ꯭ꯔꯦ. ꯔꯣꯖꯔꯅ ꯀꯔꯤꯅꯣꯃꯤ ꯅꯨꯄꯤ ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯐꯥꯎ ꯀꯍꯣꯅꯥ ꯄ꯭ꯌꯥꯔꯦ ꯃꯀꯣꯛꯇꯒꯤ ꯂꯣꯏꯐꯥꯎ ꯌꯦꯡꯕ ꯂꯣꯏꯈ꯭ꯔꯦ. ꯍꯧꯖꯤꯛꯐꯥꯎ ꯀꯦꯕ ꯂꯣꯏꯗ꯭ꯔꯤꯁꯤꯕꯣ? ꯁꯣꯃꯥ ꯕꯂꯥꯗꯤ ꯀꯦꯕꯗ ꯁꯨꯇꯤꯡꯒꯁꯦ ꯇꯥꯏꯃꯤꯡ ꯌꯥꯝꯅ ꯅꯝꯕ ꯐꯪꯂꯝꯗꯧ ꯃꯥꯟꯗꯦꯕꯨ. ꯑꯦꯅꯤꯅ ꯂꯣꯏꯔꯦꯍꯦ, ꯌꯥꯗꯕꯩꯅꯤ. ꯇꯣꯟꯅ ꯚꯥꯏ,
ꯅꯪꯒꯟꯁꯦ ꯄꯥꯎꯗꯔ ꯈꯔ ꯊꯥꯔꯛꯑꯣ ꯑꯦꯅꯤꯅ ꯍꯣꯏ ꯔꯣꯖꯔ ꯂꯩꯔꯁꯨ ꯚꯥꯞ ꯑꯣꯏꯔꯨꯗꯕꯅ ꯐꯨꯔꯤꯠꯀꯥꯗꯨ ꯐꯠ ꯐꯠ ꯆꯤꯡꯈꯠꯅꯔꯒ ꯄꯥꯎꯗꯔꯒ ꯊꯥꯅꯩ ꯑꯅꯤꯗꯨ ꯔꯣꯖꯔꯅ ꯑꯦ ꯂꯣꯏꯔꯒ ꯐꯤꯗꯣꯜ ꯆꯤꯡꯈꯠꯅꯔꯒ ꯐꯨꯔꯤꯠꯁꯤꯡꯗꯨ ꯁꯠ ꯁꯠ ꯂꯧꯊꯣꯛꯂꯒ ꯕ꯭ꯂꯥꯎꯁ ꯑꯃꯨꯛ ꯁꯠ ꯁꯠ ꯂꯤꯠꯁꯜꯂꯤ ꯔꯣꯖꯔꯅ ꯑꯁ ꯂꯣꯏꯔꯦꯍꯦ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ ꯑꯦꯅꯤꯅ ꯀꯩꯅꯣ ꯊꯣꯏꯕ ꯊꯤꯔꯕꯣ ꯕ꯭ꯂꯥꯎꯁꯁꯦ ꯔꯣꯖꯔ ꯃꯃꯥꯏꯗꯨ ꯃꯈꯨꯠꯅ ꯈꯨꯝꯃꯒ ꯂꯩ ꯑꯩ ꯂꯩꯔꯤꯕꯁꯦ ꯍꯧꯗꯣꯡ ꯑꯣꯏꯅ ꯎꯕꯤꯔꯕ꯭ꯔꯣ ꯑꯦꯅꯤꯅ ꯁꯤꯗꯕꯨ ꯌꯦꯡꯖꯒꯦꯅ ꯏꯅꯔꯛꯏ ꯅꯠꯇ꯭ꯔꯣ ꯔꯣꯖꯔ ꯐꯨꯛ ꯍꯧꯒꯠꯈ꯭ꯔꯦ ꯑꯩ ꯃꯄꯥꯟꯗ ꯉꯥꯏꯔꯝꯒꯦ ꯇꯣꯟꯅ ꯉꯥꯏꯈꯣꯍꯦ ꯁꯥꯔꯤꯁꯦ ꯑꯃꯨꯛꯇ ꯄꯥꯏꯕꯤꯈꯣ ꯑꯦꯅꯤꯅ ꯊꯣꯏꯕ ꯄꯥꯏꯅꯗ ꯌꯥꯔꯣꯏꯌꯦ ꯑꯃꯨꯛꯇ ꯄꯥꯏꯔꯝꯈꯣ ꯔꯣꯖꯔꯗꯤ ꯁꯥꯔꯤꯗꯨ ꯇꯥꯍꯧꯗ꯭ꯔꯦ ꯄꯥꯏꯔꯝꯈꯣ ꯍꯥꯏꯕꯗꯨꯗ ꯉꯛꯅ ꯑꯃꯨꯛ ꯆꯪꯂꯛꯏ ꯀꯔꯤ ꯍꯥꯏꯕ ꯐꯅꯦꯛ ꯄꯥꯏꯔꯝꯃꯣ ꯍꯥꯏꯕ ꯑꯦꯅꯤꯒ ꯇꯣꯟꯒ ꯌꯦꯡꯅꯔꯒ ꯅꯣꯛꯏ ꯁꯥꯔꯤꯁꯦ ꯑꯃꯨꯛꯇ ꯄꯥꯏꯌꯣ ꯍꯥꯏꯕ ꯑꯦꯅꯤꯅ ꯚꯥꯏ ꯅꯪ ꯍꯥꯟꯅ ꯁꯦꯠꯂꯣꯁꯦ ꯇꯣꯟ ꯍꯥꯟꯅ ꯁꯥꯔꯤꯗꯨ ꯁꯦꯠꯃꯤꯟꯅꯔꯦ ꯃꯊꯨꯞ ꯃꯊꯨꯞ ꯊꯨꯞꯄꯒ ꯃꯑꯣꯡ ꯇꯥꯅ ꯁꯦꯝꯂꯕ ꯑꯦꯅꯤꯒꯤ ꯁꯥꯔꯤꯗꯨ ꯔꯣꯖꯔꯅ ꯄꯥꯏꯔꯒ ꯂꯩ ꯇꯣꯟꯅ ꯁꯦꯠꯂꯤꯕꯗꯨ ꯈꯣꯏꯗꯥꯅ ꯌꯦꯡꯖꯩ ꯔꯣꯖꯔꯅ ꯐꯖꯗꯤ ꯐꯖꯔꯦꯍꯦ ꯁꯩꯇ ꯏꯃꯥꯒꯤ ꯃꯃꯧ ꯇꯣꯟꯅ ꯑꯉꯥꯡ ꯅꯪ ꯍꯧꯖꯅꯨ ꯇꯣꯟ ꯁꯦꯠꯄ ꯂꯣꯏꯔꯒ ꯑꯦꯅꯤ ꯑꯃꯨꯛ ꯁꯦꯠꯅꯕ ꯃꯥꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛꯇꯨ ꯂꯧꯊꯣꯛꯂꯒ ꯃꯄꯥꯟꯅꯥꯏꯕ ꯐꯅꯦꯛꯇꯨ ꯁꯦꯠꯀꯦ ꯇꯧꯕꯗ ꯔꯣꯖꯔꯅ ꯆꯦ ꯁ꯭ꯀꯔꯠꯇꯨꯗꯨꯝ ꯄꯣꯁ ꯇꯥꯔꯦ ꯕ꯭ꯂꯥꯎꯁꯇꯨꯒ ꯑꯗꯨꯃꯥꯏꯅ ꯆꯣꯡꯉꯣ ꯑꯦꯅꯤꯅ ꯇꯥꯅꯤꯡꯗꯦꯍꯦ ꯔꯣꯖꯔꯅ ꯃꯤ ꯃꯌꯥꯡꯁꯨ ꯘꯒ꯭ꯔꯥ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯁꯦꯠꯂꯤꯗꯨꯗꯤ ꯅꯪꯗꯨꯁꯨ ꯘꯒ꯭ꯔꯥ ꯅꯠꯇ꯭ꯔꯣ ꯇꯣꯟꯅ ꯍꯣꯏꯃ ꯑꯩ ꯁꯤꯔꯦꯗ ꯑꯦꯅꯤꯅ ꯌꯥꯝ ꯁꯤꯡꯕ ꯃꯥꯟꯕꯅꯤ ꯁꯨꯝ ꯇꯥꯎ ꯃꯥꯅ ꯉꯥꯡꯂꯛꯇꯣꯏ ꯃꯌꯥꯝꯗꯣ ꯁ꯭ꯇꯦꯐ꯭ꯔꯤꯒꯁꯦ ꯀꯩꯅꯣ ꯍꯪꯂꯛꯈꯤꯅꯤ ꯇꯣꯟꯅ ꯍꯣꯏ ꯃꯥꯎ ꯍꯤꯡꯁꯥꯕꯤꯁꯤꯗꯤ ꯑꯦꯅꯤ ꯑꯃꯨꯛ ꯅꯣꯛ ꯅꯣꯛꯇꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯦ ꯇꯧꯕꯕꯨꯗꯤ ꯔꯣꯖꯔ ꯏꯆꯝ ꯆꯝꯖꯕ ꯅꯨꯄꯥꯅꯤ ꯃꯆꯦ ꯑꯦꯅꯤꯅꯁꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯧꯄꯥꯅꯤ ꯈꯟꯖꯔꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯆꯤꯟ ꯃꯧꯄꯥ ꯌꯥꯝ ꯅꯨꯡꯁꯤꯅꯖꯩ ꯀꯩꯝꯇꯁꯨ ꯀꯣꯏꯅꯗꯦ ꯇꯣꯟꯗꯤ ꯔꯣꯖꯔꯕꯨ ꯏꯆꯝ ꯆꯝꯕ ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯃꯧꯄꯥꯒꯨꯝꯕꯅꯤ ꯈꯟꯖꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯑꯍꯨꯝꯗꯨ ꯊꯣꯛꯃꯤꯟꯅꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯕꯜ ꯆꯣꯡꯕ ꯍꯧꯈ꯭ꯔꯦ ꯅꯨꯄꯤ ꯍꯥꯟꯅ ꯉꯥꯏꯍꯥꯛ ꯆꯣꯡꯂꯕ ꯃꯇꯨꯡꯗ ꯃꯥꯏꯛꯇ ꯂꯥꯎꯊꯣꯔꯛꯏ ꯂꯦꯡꯕꯤꯔꯛꯂꯤꯕ ꯖꯦꯟꯇꯜꯃꯦꯟꯁꯤꯡꯅ ꯑꯗꯣꯝ ꯑꯗꯣꯝꯅ ꯈꯣꯏꯗꯥꯖꯕ ꯂꯦꯗꯤꯁꯤꯡꯕꯨ ꯄꯥꯏꯗꯨꯅ ꯉꯁꯤꯒꯤ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯊꯥꯕꯜ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯊꯥꯕꯜ ꯑꯁꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯦꯝꯅ ꯆꯣꯡꯕꯤꯌꯨ ꯀꯥꯔꯟ ꯇꯥꯕ ꯌꯥꯎꯔꯕꯗꯤ ꯊꯥꯕꯜꯗꯒꯤ ꯆꯤꯡꯊꯣꯛꯆꯒꯅꯤ ꯋꯥꯔꯧꯕꯤꯔꯣꯏ ꯑꯦꯅꯤꯒ ꯇꯣꯟꯒ ꯄꯥꯏꯔꯒ ꯆꯣꯡꯃꯤꯟꯅꯔꯝꯕꯗꯨ ꯅꯨꯄꯥ ꯈꯔ ꯆꯪꯂꯛꯏ ꯅꯨꯄꯥ ꯑꯃꯅ ꯑꯝꯇ ꯄꯥꯏꯖꯒꯦ ꯑꯦꯅꯤꯅ ꯌꯥꯅꯤ ꯅꯨꯄꯥꯗꯨ ꯇꯣꯟꯒ ꯑꯦꯅꯤꯒꯒꯤ ꯃꯌꯥꯏꯗ ꯆꯣꯡꯉꯤ ꯔꯣꯖꯔ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯑꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯁꯜꯂꯤ ꯑꯩꯁꯨ ꯑꯝꯇꯗꯤ ꯄꯥꯏꯒꯦꯗꯅ ꯑꯅꯤꯃꯛ ꯂꯣꯏꯅ ꯀꯟꯁꯤꯟꯕꯤꯅꯨ ꯅꯨꯄꯥꯗꯨꯅ ꯌꯥꯏꯌꯦ ꯄꯥꯏꯕꯤꯌꯣ ꯑꯩ ꯑꯅꯤꯃꯛꯇꯤ ꯀꯟꯁꯤꯟꯖꯗꯦ ꯁꯣꯝꯅ ꯄꯥꯏꯕꯤꯅꯤꯡꯉꯤꯁꯦ ꯀꯔꯝꯕꯅꯣ ꯈꯟꯕꯤꯌꯨ ꯂꯦꯝꯍꯧꯕꯗꯨ ꯑꯩ ꯑꯗꯨꯝ ꯄꯥꯏꯖꯒꯦ ꯔꯣꯖꯔꯅ ꯇꯣꯟꯒꯤ ꯃꯈꯨꯠ ꯇꯥꯞ ꯄꯥꯏꯔꯒ ꯁꯤꯅꯦ ꯑꯩꯅ ꯄꯥꯏꯅꯤꯡꯉꯤꯁꯦ ꯏꯇꯨꯅꯦ ꯏꯇꯨ ꯑꯗꯨꯅ ꯏꯆꯦꯅꯦ ꯏꯆꯦ ꯅꯨꯄꯥꯗꯨꯅ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯅꯣꯏ ꯆꯦꯁꯦ ꯄꯥꯏꯖꯒꯦ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯔꯣꯖꯔꯅ ꯏꯆꯦꯕꯨꯗꯤ ꯄꯥꯏꯖꯧ ꯑꯗꯣ ꯂꯥꯎꯈꯤꯗꯣ ꯇꯥꯕꯤꯍꯧꯏꯀꯣ ꯆꯨꯝꯅ ꯆꯣꯡꯕꯤꯌꯨ ꯅꯨꯄꯥꯗꯨꯅ ꯆꯨꯝꯅ ꯆꯣꯡꯕ ꯐꯥꯎ ꯍꯩꯇꯕ ꯑꯩꯅ ꯀꯃꯥꯏꯅ ꯈꯣꯏꯗꯤꯡ ꯈꯣꯏꯗꯥꯡ ꯆꯣꯡꯗꯣꯏꯅꯣ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯊꯥꯕꯜꯅꯤ ꯆꯣꯡꯗꯣꯏꯁꯦ ꯔꯣꯖꯔꯅ ꯍꯣꯏ ꯍꯣꯏ ꯁꯦꯝ ꯇꯨ ꯌꯨ ꯗꯥꯔꯂꯤꯡ ꯑꯁ꯭ꯋꯥꯏꯗ ꯆꯣꯡꯉꯨꯁꯤ ꯂꯥꯎꯍꯦ ꯔꯣꯖꯔꯅ ꯇꯣꯟꯕꯨ ꯆꯤꯡꯂꯒ ꯄꯨꯈ꯭ꯔꯦ ꯑꯦꯅꯤ ꯅꯣꯛꯂꯒ ꯌꯦꯡꯍꯧꯏ ꯅꯨꯄꯥꯗꯨꯅ ꯅꯧꯄꯥꯔꯣ ꯑꯦꯅꯤꯅ ꯃꯥꯅꯤ ꯅꯨꯄꯥꯗꯨꯅ ꯑꯣ ꯁꯣꯝꯒꯤ ꯃꯤꯡ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯣ ꯑꯦꯅꯤꯅ ꯑꯦꯅꯤ ꯀꯧꯋꯦ ꯅꯨꯄꯥꯗꯨꯅ ꯑꯣ ꯑꯩꯒꯤꯅ ꯖꯦꯛ